Nusiba marupsing pakhang lesa oringai matamda awaba thodok kaya nungaiba thodok kaya ama loina thuknaramgani adubu aigi pusidadi nungaiba thodokdagidi awaba thodokdana hena masing yamki aigi mapokyona laibak thiba haigadra ngasi lijariba semjaribu wari ase lidrabsu yaba warini adubu haugalakliba pakhang lesa singda wari ase taraga Karadang orub smit mai singadra makhoi dasu anoba thona kaya ama phangadra khanjabadagi wari ase miyam da share tawjabani lambi ase da khong thangi lubada aingonda awaba khudong thiba mai thiba nangle haiba khangna amuka hanna isana khong thangi lubani isana asikumba awaba chaina ase phangjagi hadana thangi luba khong thangni mamangi 2021 da kawgi haiba ngamdre haiba wari amakak aina share tawjaki wari adugi makhani migi awaba uba ngamdaba aduga isagi awaba su khangba ngamjadaba nupa moina hawrakhibana mamangi sathi ba thodok kaya aduna maram moraga aigi punsida mima naraktabagi mong ama urakhi ai depression form tawki adubu isana di khangkide aigi honliba mong mataw aigi oiriba condition kaya sida laikai miyamna aibu jibon ngangnanakhi yumda leningdaba amada makchatluba amada munglotluba labukta lamhangda phamdana isagi awaba kaya makhanglakhi yumgi misingna wa me harakpaga aina pangsaut sawi makhoina harakpa ngalapu kudimak aingondadi sauningbo wahi ngaktona thokhi yumda leramadagi nongmusu aibu mangkri haduna mayam jangna koithi thinakhi thaudo aduna maram moragani aina yum masida leithaba tarabadi ayhak soidramaki karigumba khara tawragani hadana yumgi mising yamna pakhanaki aigi bajaugi machana aingonda phone tawduna nahak yumda leiganu aigi nakta law haduna kyar khana pau piraki makhoi mayamna sinbiduna aibu mapalama thabiki matamdo 2021 ne bajaugi machaga aiga West Bengal da numit mangani dom leiki adubu leiribu yum maduda Mana thabak chakram matam itomta lehobada aigi anaba aigi mong matose sathirakpagi khangde mahangna West Bengal thadokduna aibu amukhana Delhi da pubiki Delhi da mag mamanaba yamna lei makhoi gi marakta pullaga thambigi haibagi khangde yamna wana honabiduna aibu purka chakki Delhi da leirabasu matam kharadi aigi hanagi angawbagi matawado phagalakpa kaukide hai Bajaugi machadudi aigidi makhani aigidi inauni magi khangnaba doctor sing amdi ma masamaksu doctor onna leibana ma ningonda motivate kaya matobiki aigi wakhan nungainaba mayamgu pulhallaga aigi hanagi awaba wari singado kaungthongnaba kan honaki numit 15 rom changki hai aina mukhanna hanagi mong matawda lakpa mayamgu wari sanaba yaba mana tamlako matamda aina asumna awa machak phangduna angawbagi matawgum mabalamda ngawduna siangkiba aduga lehorbu mahakti somda aigi tamakta awaba nungaitaba karimata phawkitaba male aingonda call ama phawba lakide message ama phaw tharakide mahakti aigi mamangi nungaitaba thodok kaya makhoigi mari matana sinkiba nupa aduga nungaina paw phonakiba male aitana asomda ngawkiba aitana asomda chakibani asumna 20 days muk leirba matamdadi ai mayamga punba yarakpa aigi hanagi wakhal matawda lakpa hauki yumdasu aigi mama tomtna lehova ai amukana asiguma phem sida lakpa matamda yumgi imaba yamana singlakhi karam leramgani masai udrabadi leiba ngamdaba imani habase tatana phorakki bajaugi machana ai wakhal nungaitaba yamna khangano nangna nungaitaba khalli makhai nangonda henna asokpa yama lakani mafum asida tha ani hum nang leyo aduga nangi punsida amukana normal da leiro matamda yumda hallu haduna aibu toina hospital da pubiba amadi mi kaya bulhallaga aigi awaba nungaitaba kaya se mana ko hollakibani masida sunatna aina mapalamda chalamdai angawbagi matagum lerak matamda aigi wari tabiba aingonda su matam ayambada support tawbiba nupi amana aibu yamna kan thimbiki ma ningona phone garak tarukuna aigi awabasing si kokna honabiki
नुमिदांगी तुम्बा मतमदसु आइबु फोन पहलगा माना नुंगाई नुंगाई वरी कया अमा सादुना आइगी तुम्बा यादब कया अदबसु थिंबिखि चाक चाबसु यादब मतमदा माना संगबी संगबीरगा फोन पहलगा आइबु असुमना तौबिखि अदुगा अइना दिल्लीदा लेरबा वखन खरका तारक मतमदसु महाक्ति अइंगोंदा फोन तोना तोरखि अइगी अवाबसिंग अदु काउथोकनबा नुंगाइबु वखन खन्नबा अइंगोंदा मतम अयामदा मतेंग पांगबिखि मखोई मयामगी मतेंगदगिसु अइना सुम लाखिबनि मखोईगी तौबिमल अइना पुछिदा काउगदब लैते नुमित कुन्नी की मतुंगदनी नोम खक्तंगदी अइगी नुक्सिनरंबी नुपी अदुगी मेसेज अम खक्तंग लाखि मागा लोइनरेब नुपा अदुगा साउनबरा वरौनबरा खंगदे अइबु नुक्सिबगी असांगबा वाही कया अमा इरगा माना थारखि अदुबु कुइना जैना फंगनुरबा अंगावबगी मतौगुम लेलुरबा अइना मागी मेसेज तु पाबा मतमदा अइ अमुखन्ना वखलसिदा कैनोमा तौबा होरखि अदुबु मेसेज अदो अइगी बाचौगी मचाना थेंनखिबदगी अइ मखा ताना माना फोन पाइदना भारखि मतम खरा अइ फोन पाइद्रे बाचौगी मचागी ममानबसिंग अदुगा पुल्लगा अवाबसिंग काउथोकनबा मखोइनसु यामना कन्ना होनबी मतेंग पांगे अइबु नुक्सिबिबा बरु मपांगसिंगनदी कॉल तोरए अइगिदमक्ता वाबीबसिंगनसु क्यारा खन्ना पौताक पिरे मखोइ ngihakdang minute amani wari saba natana ataydi kanamta sakide asumna ai amuk hana hanagi mong matogum laknaba honaba tha ama makhairom pharaka matamdani aigi wari esi putabiba nupi macha amakha mahak nuti numit khudingi aingonda call yama toina torakhi mahaka magi manam magana adum wari kaya ama aingonda mahorakhi aibu nuksibagi wahai kaya ama haibirei aduga खंगना निमगे अपामसु माना फुंगदुरे मागती चही 19 चंगले अइना नंगदि अंगांग ओइरी अदुगा अइगे थौदोकसिंग अइगे वरिसिंग लोइना खंगलब नत्रा करिगे लक्नरिबनो का हादुना फागी तौनरै अदुबु मागती अइंगोंदा नुक्सिबसे असेंगमनि तसेंगना वरि खंगना खंगना नुक्सिबनि हादुना तत्तना हारखि अदुबु अइ खंगनखिदे मतम खरदी वरि अदुम सानखि बरो पांगसिंग कोल तत्तना तोरए अदुबु येंगो अइगे खंगनरंबा लोइनरंबा नुपीदुदी नोंगमता अइंगोंदा मखा ताना मुखन्ना मेसेज थारखिद्रे कॉल तोरखिद्रे अइसु अवाबसिंग काउथोलगा मखोइगी फैमिलीना सिनबल लंबीदो मागे अचुंबल लंबी ओरगनि चचरसनु हादुना अइसु नुंगाइबु वखलमदा तमना तमनि हिलक मतमनि असुमना था अनिगी मतुंगदा युमलोमदगी फोन तोना तोरकपदगी अयहाक युमना थोकनबा सेमसाखि नुपी मचा अदुनसु अइना युमना थोरकप तारबदी अइगा थेंगनसि हादुनसु पाव हरे अइ मागा मतमदु खंगनद्रे अइनसु होय अइ कोइदु कोरखि नंग लरकसु कन्ना पाव हाइबा वाहि कयाम हाइखि अदुगा अइना युमदा लेरिङै अइना कन्ना वारिङै मतमदा अइबु चाक जाव हादुना थेंबिरंबा तुम्बा चाबा खंगदबा मतम कयाम थेंबिरंबा नुपी अदुनदी नंगनि युमना थोरकप मतमदा नंगी हानगी नुपी अदुना हंजिनसि हादुना कप्पा लावबा तोरबसु नंग तारुनुको हाइबिगी वा कयाम सुमानदा हाइबिरंबनि असुमना अइना अमुखन्ना युमदा लाक्लबा मतमदनि नुपी मचा अदुगा अइगा sak khangna chalure sak khangnaruba matungdagidi aina mangondagi chahi phanamna halabsu nupi macha adugi thamoi sengba mane bi yamnu shibagi wa kaya aduna ai hojikti kana su koidabanina ai maga khangnara sira lunara sira haduna khalai asumna khangnaragi haduna hek khalakka matam asidani aigi number se amukhanna aigi hanagi nuksinara mi nupi aduna phangkre aduga aingonda nungti numit khudingi message tharakpa तत्तना वा कया मा कय हौ हरखि येंगु कया द ngaplibano थानी हुमसे अइना ngauduna mapalamda lekiba matamdadi aingonda wa karimata harakhidabane asumda ma nungai no kay horibane aina thorolaba matamdadi aibu nuksidrabara aibu kawbu ngamgadra ibani chatminnakiba ibani na sagalakba asa kaya adu nang aibu mirai ngamgadra habu wa kaya am harakhi adubu chauningbagi mayaina magi message माना फना पाव फरलबसु आई सुंया याखिदे सुंता ताखिदे नुंगती नुमित खुदिंगी अदुम मेसेज थरक लेपखिदे मसिदा सुनतना माना साथी साथीबा अकन अकन वा कया हाइबरखि महंगना हाय अइना तोप नुपी कोइरगा
ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯈꯤꯕ ꯇꯥꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯒꯅꯤ꯫ ꯑꯩꯅ ꯋꯥꯁꯛꯂꯤꯁꯤꯅꯤ꯫ ꯑꯩ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯁꯥꯎꯕꯗ ꯍꯦꯜꯂꯕ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯈꯤ꯫ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯅꯪꯒꯤꯗꯃꯛ ꯅꯪꯒ ꯂꯥꯞꯅꯕ ꯃꯇꯝꯗ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯕꯅ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯑꯣꯏꯔꯕ ꯑꯩꯅ ꯃꯄꯥꯟ ꯂꯝꯗ ꯆꯦꯟꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯔꯛꯇ꯭ꯔꯒ ꯉꯁꯤ ꯀꯔꯤꯒꯤ ꯍꯥꯏꯔꯛꯂꯤꯕꯅꯣ? ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯗꯤ ꯃꯤꯅꯝꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯆꯩꯈꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯈꯨꯝꯃꯤ꯫ ꯑꯩꯕꯨ ꯐꯣꯟ ꯄꯥꯏꯍꯟꯗꯦ꯫ ꯑꯩ ꯌꯥꯝꯅ ꯋꯥꯅ ꯅꯪꯅ ꯃꯅꯤꯄꯨꯔ ꯊꯣꯔꯛꯄ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯏ꯫ ꯑꯩ ꯇꯥꯅꯤꯡꯈꯤꯗꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯔꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯒ ꯅꯨꯡꯁꯤꯅꯒꯦ ꯇꯧꯔꯝꯕ ꯈꯔ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯕ ꯅꯨꯄꯤ ꯑꯁꯤ ꯐꯥꯎꯕ ꯃꯥꯅ ꯅꯝꯗꯅ ꯈꯪꯅꯍꯟꯈꯤꯗꯦ, ꯂꯥꯞꯅꯍꯟꯈꯤ꯫ ꯌꯦꯡꯉꯨ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ? ꯑꯀꯟꯕ ꯁꯥꯊꯤꯕ ꯋꯥ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯍꯥꯏꯈꯤ꯫ ꯃꯥꯅ ꯍꯥꯏ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯣꯏ, ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯧꯕ ꯌꯥꯔꯣꯏ꯫ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦ꯫ ꯃꯈꯣꯏꯅ ꯅꯝꯁꯤꯟꯈ꯭ꯔꯕꯁꯨ, ꯃꯈꯣꯏꯅ ꯌꯥꯗꯗꯅ ꯑꯩꯕꯨ ꯑꯇꯣꯞꯄ ꯈꯪꯅꯍꯟꯅꯕ ꯇꯧꯔꯕꯁꯨ ꯑꯩ ꯀꯔꯤꯃꯠꯇ ꯑꯔꯥꯟꯕ ꯆꯠꯈꯤꯕ ꯂꯩꯇꯦ꯫ ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩꯅ ꯐꯣꯟ ꯄꯥꯏꯗꯕꯤ ꯈꯪꯂꯛꯄꯅꯤ ꯍꯥꯏꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯃꯤꯟꯅꯔꯛꯄꯅꯤ꯫ ꯀꯅꯥ ꯂꯩꯖꯗꯕ ꯑꯉꯥꯡꯅꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯈꯟꯖꯔꯝꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯀꯞꯄꯣ ꯂꯥꯎꯕ ꯀꯌꯥ ꯇꯧꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯀꯌꯥꯅꯗꯤ ꯍꯥꯏꯈꯤ꯫ ꯃꯥꯒ ꯂꯣꯏꯅꯔꯨꯅꯨꯀꯣ, ꯃꯥꯅ ꯍꯥꯏꯔꯛꯂꯕꯁꯨ ꯌꯥꯔꯨꯅꯨꯀꯣ ꯍꯥꯏꯈꯤ꯫ ꯈꯔ ꯊꯃꯣꯏ ꯁꯣꯟꯊꯒꯟꯕ, ꯄꯦꯠꯊꯒꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯨꯕ ꯏꯁꯥꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯖꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯨꯕꯒ ꯆꯞ ꯃꯥꯟꯅꯈꯤ꯫ ꯑꯩ ꯃꯥꯒ ꯂꯣꯟꯅ ꯄꯥꯎ ꯈꯔ ꯐꯥꯎꯅꯔꯛꯈꯤ꯫ ꯃꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯀꯞꯄꯤ꯫ ꯀꯞꯁꯤꯟꯅꯔꯤꯕ꯭ꯔꯥ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯕꯤꯔꯥꯡꯅ ꯈꯪꯗꯦ꯫ ꯀꯞꯄꯗ ꯁꯣꯔ ꯐꯨꯡꯒꯠꯄ, ꯃꯥꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯂꯛꯇꯕ ꯃꯇꯝꯗ ꯀꯌꯥꯔꯛ ꯍꯟꯅ ꯃꯍꯥꯛ ꯂꯦꯛꯊꯕ ꯐꯥꯎꯕ ꯌꯥꯎꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯍꯦꯜꯍꯟꯅꯕ ꯇꯧꯈꯤꯕ꯭ꯔꯥ? ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯅꯕ ꯇꯧꯈꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯃꯗꯁꯨ ꯄꯥꯎ ꯌꯥꯝꯅ ꯇꯝꯃꯛꯈꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯏꯃꯥꯗ ꯄꯥꯎ ꯑꯁꯤ ꯌꯧꯕ ꯃꯇꯝꯗ ꯏꯃꯥꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ꯫ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯑꯉꯥꯡꯅꯤ꯫ ꯅꯪ ꯃꯥꯕꯨ ꯃꯤꯔꯥꯏꯒꯅꯨ, ꯄꯥ ꯄꯨꯒꯅꯤ꯫ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯅꯗꯕ ꯊꯣꯛꯈ꯭ꯔꯕꯁꯨ ꯄꯥꯈꯪ ꯂꯩꯁꯥ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤ ꯉꯥꯛꯇꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯥꯕꯨ ꯄꯤꯔꯥꯡ ꯇꯥꯍꯟꯕꯤꯒꯅꯨ, ꯃꯥꯒ ꯂꯣꯏꯅꯔꯣ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ, ꯄꯥꯎ ꯐꯥꯎꯅꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯅ ꯑꯋꯥꯕ ꯆꯩꯅꯥ ꯐꯪꯂꯨꯔꯕꯅꯤ꯫ ꯏꯕꯥꯅꯤ ꯀꯨꯏꯅ ꯑꯁꯨꯝꯅ ꯋꯥꯔꯒ ꯂꯩꯔꯒꯨꯝꯁꯤ, ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯁꯤꯔꯥ ꯍꯥꯏꯕ ꯄꯥꯎ ꯐꯥꯎꯕ ꯍꯥꯏꯈꯤ꯫ ꯃꯥꯅ ꯑꯩ ꯀꯣꯂꯦꯖ ꯂꯣꯏꯁꯤꯟꯅꯤꯡꯉꯤ, ꯀꯣꯂꯦꯖꯁꯤ ꯂꯣꯏꯁꯤꯟꯕ ꯐꯥꯎꯕꯗꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏ꯫ ꯃꯥꯒꯤ ꯀꯣꯂꯦꯖ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯍꯔꯥꯎ ꯌꯥꯗꯨꯅ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯃꯥꯅ ꯍꯥꯏ ꯑꯩ ꯑꯔꯥꯟꯕ ꯂꯝꯕꯤ ꯀꯔꯤꯃꯠꯇ ꯆꯠꯂꯔꯣꯏ, ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯄꯨꯅꯤ ꯌꯥꯒꯗꯕꯅꯤ, ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯣꯏꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯀꯌꯥ ꯑꯃ ꯄꯤꯔꯛꯄꯗꯨꯅ ꯑꯩ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯁꯨꯝ ꯈꯪꯅꯔꯛꯈꯤ꯫ ꯑꯩꯉꯣꯟꯗ ꯑꯃꯛꯄ ꯋꯥꯈꯜ ꯀꯔꯤꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯋꯥꯕ ꯀꯌꯥ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯗ ꯃꯥꯅ ꯁꯤꯃ ꯄꯥꯝꯕ, ꯑꯁꯤꯃ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕꯗ ꯑꯩꯅ ꯁꯄꯣꯔꯠ ꯇꯧꯕꯤꯈꯤ꯫ ꯃꯥꯅ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯑꯩꯅ ꯁꯤ ꯄꯨꯔꯛꯄ, ꯑꯩꯅ ꯁꯤ ꯂꯦꯞꯁꯤꯟꯕ, ꯅꯪꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯈꯔ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯏꯀꯥꯏꯖꯩ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯂꯣꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯑꯩ ꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯋꯥꯔꯤ ꯑꯣꯏꯅ ꯂꯣꯏꯅ ꯂꯤꯊꯣꯛꯇ꯭ꯔꯕꯁꯨ ꯇꯝꯊꯣꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯗꯕ, ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯋꯥꯈꯤꯗꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯝꯗꯁꯨ ꯈꯪꯗꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤꯗꯤ ꯑꯩꯅꯤ, ꯑꯩꯒꯤꯁꯨ ꯃꯥꯅꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯀꯅꯥ ꯑꯃꯠꯇ ꯈꯪꯅꯗꯕ ꯃꯈꯩ ꯃꯥꯒ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯆꯞꯌꯨꯡꯅ ꯂꯦꯞꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯤꯃꯇꯪ ꯂꯦꯞꯅꯤꯡꯉꯤ, ꯑꯁꯤꯃꯇꯪ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕꯗ ꯑꯩꯅ ꯍꯥꯟꯅ ꯃꯥꯡꯊꯪꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯈꯤ꯫ ꯃꯄꯥꯕꯨꯡ ꯅꯥꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯍꯥꯏ ꯏꯕꯥꯅꯤ ꯅꯄꯥꯕꯨꯡ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯔꯥ ꯍꯥꯏ꯫ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯑꯩꯗꯤ ꯀꯌꯥꯔꯛ ꯍꯟꯅ ꯏꯕꯥꯅꯤꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯑꯩꯒ ꯃꯥꯒ ꯂꯨꯍꯣꯡꯅꯤꯡꯕꯒꯤ ꯋꯥ ꯀꯌꯥ ꯑꯃꯗꯤ ꯃꯉꯣꯟꯗꯗꯤ ꯍꯥꯏꯕꯤꯈꯤ꯫
ꯃꯥꯅ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯣꯟꯅꯗꯤ ꯃꯔꯝ ꯈꯪꯂꯛꯏ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯑꯍꯦꯟꯕ ꯄꯥꯝꯕ ꯅꯨꯄꯥ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯎꯔꯕꯗꯤ ꯍꯦꯛꯇ ꯊꯥꯖꯤꯟꯕꯒꯤ ꯋꯥꯈꯜꯁꯦ ꯃꯇꯝ ꯀꯨꯏꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯒ ꯃꯥꯒ ꯍꯟꯖꯤꯟꯅꯔꯕ ꯇꯨꯡꯗꯁꯨ ꯃꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯍꯧꯅꯕꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯂꯦ ꯃꯥꯅꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯅꯥꯀꯣꯏꯅꯅ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯦ ꯑꯩꯅ ꯐꯖꯅ ꯍꯥꯏ ꯏꯕꯥꯅꯤ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯕꯅꯤ ꯈꯪꯅꯕꯁꯨ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯅꯪꯅ ꯁꯨꯝꯅ ꯅꯝꯊꯥꯛ ꯇꯧꯕ ꯑꯩꯉꯣꯟꯗ ꯑꯣꯏꯗ ꯋꯥꯗ ꯀꯌꯥ ꯑꯃ ꯇꯧꯕ ꯑꯇꯣꯞꯄꯒ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅꯕ ꯍꯥꯏꯕꯁꯤ ꯃꯤꯒꯤ ꯃꯥꯡꯗꯁꯨ ꯐꯖꯗꯦ ꯑꯩꯒꯤꯁꯨ ꯃꯤꯡꯆꯠ ꯊꯤꯒꯅꯤ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯐꯅ ꯍꯥꯏꯅꯕꯤꯔꯣ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯐꯣꯜ ꯑꯅꯤ ꯂꯣꯟꯅ ꯄꯥꯏꯔꯝꯕꯒꯨꯝ ꯇꯧꯈꯤ ꯑꯩꯁꯨ ꯑꯁꯣꯝꯗ ꯋꯥꯔꯤ ꯄꯥꯕ ꯑꯇꯩ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕꯅꯤꯅ ꯑꯩꯅ ꯃꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯊꯤꯖꯤꯟꯕ ꯃꯇꯝ ꯈꯤꯇꯪ ꯀꯝꯈꯤꯗꯦ ꯃꯍꯥꯛꯇꯤ ꯑꯩꯅ ꯃꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯛꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯀꯨꯞꯊꯤ ꯊꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯍꯧꯔꯛꯈꯤ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯄꯥꯕꯨꯡ ꯂꯩꯈꯤꯗꯦ ꯃꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗꯗꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯔꯔꯦ ꯄꯥꯕꯨꯡꯒꯤ ꯐꯤꯔꯣꯏ ꯂꯣꯏꯔꯒ ꯏꯕꯥꯅꯤ ꯊꯕꯛ ꯑꯗꯨ ꯊꯣꯛꯂꯁꯤ ꯅꯪꯁꯨ ꯋꯥꯔꯛꯂꯦ ꯑꯩꯁꯨ ꯋꯥꯔꯛꯂꯦ ꯏꯕꯥꯅꯤ ꯍꯟꯗꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯅꯔꯁꯤ ꯍꯥꯏ ꯋꯥꯍꯩꯇꯃꯛ ꯐꯖꯕ ꯑꯣꯏꯔꯝꯃꯤ ꯃꯅꯨꯡꯗꯅ ꯆꯦꯡ ꯆꯪꯕ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯑꯃꯗꯃꯛ ꯊꯣꯛ ꯑꯃꯗꯃꯛ ꯊꯥꯛ ꯑꯗꯨꯝ ꯇꯧꯕꯗ ꯇꯨꯡ ꯀꯨꯏꯟ ꯏꯜꯂꯒ ꯆꯠꯂꯝꯃꯤ ꯃꯥꯗꯤ ꯑꯩꯅꯗꯤ ꯑꯁꯣꯝꯗ ꯑꯆꯨꯝꯕ ꯑꯐꯕ ꯋꯥꯈꯟꯗ ꯃꯥꯒꯤꯗꯃꯛꯇ ꯑꯁꯥ ꯀꯌꯥ ꯑꯃ ꯁꯥꯒꯠꯈꯤ ꯑꯁꯥ ꯀꯌꯥ ꯑꯃ ꯁꯥꯒꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯌꯨꯝꯒꯤ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯄ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯈꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅ ꯃꯤꯅꯝꯕ ꯅꯝꯊꯥꯛ ꯃꯔꯤ ꯃꯇꯥꯁꯤꯡꯒ ꯆꯠꯂꯒ ꯑꯃꯒ ꯑꯃꯨꯛ ꯊꯦꯡꯅꯔꯨꯕ ꯑꯃꯒ ꯑꯃꯨꯛ ꯀꯣꯏꯅꯔꯨꯕ ꯑꯗꯨꯝ ꯍꯧꯔꯛꯄꯖꯥꯠꯅꯤ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯃꯠꯇ ꯈꯪꯍꯜꯂꯝꯗꯦ ꯑꯩꯅꯁꯨ ꯑꯩ ꯆꯍꯤ ꯑꯃ ꯐꯥꯗ꯭ꯔꯕꯅꯤꯀꯣ ꯑꯩꯒ ꯃꯥꯒ ꯊꯕꯛ ꯊꯣꯛꯀꯗꯕ ꯑꯩꯒꯤ ꯀꯔꯤ ꯊꯕꯛ ꯂꯣꯏꯁꯤꯟꯁꯤꯒꯦ ꯍꯥꯏꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯃꯗ ꯍꯣꯠꯅꯔꯛꯈꯤ ꯃꯥꯅ ꯑꯄꯥꯝꯕ ꯊꯕꯛꯁꯤꯡ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯌꯨꯝꯗꯣ ꯑꯁꯨꯃꯥꯏꯅ ꯂꯩꯍꯜꯂꯨ ꯑꯁꯨꯃꯥꯏꯅ ꯂꯩꯍꯜꯂꯨ ꯑꯁꯤ ꯇꯧ ꯏꯃꯥꯒ ꯑꯩꯒꯇ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯍꯨꯝ ꯂꯩꯃꯤꯟꯅꯕꯗ ꯑꯩꯅ ꯄꯥꯝꯕꯁꯤꯡꯗꯣ ꯅꯪꯅ ꯈꯔ ꯇꯧꯕꯤꯌꯨ ꯑꯩꯗꯤ ꯌꯨꯝꯗꯒꯤꯁꯨ ꯋꯥꯔꯛꯂꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯕꯗ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯦꯊꯒꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯗ ꯑꯩꯅ ꯑꯗꯨꯝ ꯌꯥꯏ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯃꯥꯅ ꯑꯄꯥꯝꯕꯁꯤꯡ ꯇꯧꯏ ꯑꯩꯒꯤ ꯋꯥꯔꯤ ꯄꯥꯐꯝ ꯀꯥꯗꯣ ꯁꯣꯔ ꯐꯨꯟꯒꯅꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯪꯗꯕ ꯃꯤꯡꯁꯦꯟꯗ ꯄꯨꯟꯅ ꯈꯥꯖꯤꯟꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯅꯕ ꯑꯃꯗꯤ ꯋꯥꯔꯤ ꯄꯥꯕꯗꯁꯨ ꯍꯛꯆꯥꯡ ꯑꯗꯨ ꯁꯥꯒꯠꯇꯅꯕ ꯑꯦꯁꯤ ꯄꯥꯜꯂꯨꯁꯨ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯂꯩꯕ ꯂꯩꯇꯕ ꯍꯣꯠꯅꯗꯨꯅ ꯃꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯈꯟꯗꯨꯅ ꯈꯨꯗꯛꯀ ꯇꯧꯏ ꯃꯍꯥꯛꯅ ꯌꯨꯝ ꯁꯥꯅꯕ ꯇꯧ ꯀꯩ ꯁꯥꯅꯕ ꯇꯧ ꯑꯩ ꯂꯣꯏꯅ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕ ꯀꯥꯎꯉꯝꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯀꯨꯏꯗꯦ ꯍꯟꯗꯛ ꯑꯣꯛꯇꯣꯕꯔꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯅꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥ ꯀꯌా ꯑꯃ ꯍꯥꯏꯕꯤꯔꯝꯕ ꯄꯥꯕꯨꯡꯒꯤ ꯐꯤꯔꯣꯏ ꯂꯣꯏꯔꯒ ꯏꯕꯥꯅꯤ ꯊꯕꯛ ꯊꯣꯛꯂꯁꯤ ꯍꯥꯏꯔꯝꯕ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯅꯝꯕ ꯑꯃ ꯇꯧꯔꯝꯃꯤ ꯑꯩ ꯈꯪꯍꯟꯗꯅ ꯐꯣꯜ ꯑꯅꯤ ꯄꯥꯏꯕꯒꯤ ꯃꯇꯤꯛ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯂꯧꯇꯨꯅꯗꯨꯅ ꯃꯈꯣꯏꯅ ꯁꯤꯟꯕ ꯂꯝꯕꯤꯗꯤ ꯌꯥꯗꯨꯅ ꯃꯍꯥꯛꯇꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯅꯔꯝꯃꯤ ꯑꯩꯇꯅ ꯑꯐꯕ ꯑꯆꯨꯝꯕ ꯋꯥꯈꯜꯗ ꯑꯩꯒ ꯃꯥꯒ ꯊꯨꯡꯅꯔꯒꯅꯤ ꯑꯩꯒ ꯃꯥꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯁꯣꯝꯗ ꯍꯣꯠꯅꯔꯨꯏ ꯀꯟꯅ ꯁꯥꯒꯠꯂꯨꯏ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯆꯦꯟꯒꯗꯕ ꯅꯨꯃꯤꯠ ꯑꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯑꯝꯃꯤ ꯑꯩ ꯊꯕꯛ ꯑꯃꯇ ꯆꯠꯂꯨꯏꯒꯦ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯏꯆꯝ ꯆꯝꯅ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯅꯨꯃꯤꯠꯁꯤꯒ ꯃꯥꯅ ꯆꯠꯂꯨꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯂꯒꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯅꯨꯃꯤꯠꯁꯤ ꯃꯥꯒ ꯆꯦꯟ ꯆꯣꯡꯈꯤꯕ ꯅꯨꯃꯤꯠꯅꯤ ꯌꯦꯡꯉꯨ ꯃꯃꯥꯡꯗ ꯑꯩꯒ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯉꯩ ꯑꯩꯅ ꯋꯥꯈꯜ ꯉꯥꯎꯗ꯭ꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯂꯕ ꯃꯇꯝꯗ ꯃꯥꯒ ꯈꯪꯅꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯀꯌꯥ ꯑꯃ ꯇꯧꯕꯤꯔꯝꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯗꯨꯒ ꯇꯧꯊꯣꯔꯛꯂꯤꯕ ꯊꯕꯛꯇꯅ ꯆꯦꯡ ꯆꯪꯕ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯉꯥꯛꯇ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯂꯩꯔꯣꯏ ꯍꯥꯏꯅ ꯈꯟꯖꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤ ꯃꯤꯕꯨ ꯃꯇꯝ ꯃꯥꯡꯍꯟꯕꯤꯔꯝꯂꯤ ꯁꯥꯡꯂꯕ ꯆꯍꯤ 3-4ꯒꯤ ꯃꯇꯝ ꯑꯁꯦ ꯃꯥꯅ ꯃꯥꯡꯍꯟꯕꯤꯔꯝꯃꯤ
माबु नुक्सिरुबना लोइबा याबा कया अमा लोइख्रे तुम्बा याबा कया अमा तुम्ख्रे मसिने पाखंग अमना लैसाबी मनुक्सिरुबदा थेंनखिबा अवाबा नुंगाइतबा खुदोंथिबा थौदोक्सि आई मनुंगी वरी अतैदी मयाम सुलिजद्रे मपान थोंगेबा वरी खर खक्तंग वरी सिबु ताबिरिबा नहासिंगना मतम मसिदा थोलिबा नुक्सिनुंगंग थौदोक्सिंग असि करी करम तौबनो कनाना थमोय सेंलिबा कनाना थमोय सेंलिबा नखोय नखोयदसु खिस्तन कानानबा हादुना अइना शेयर तौजबनी आइगी पुंसिगोनदि लोइख्रे चही मरी लोम चंगना सागलकपा आइगी आशा पुमांग मंहनकी पुंगताक ताखनकी मिंगोंदा तात तोरंबा मिंगोंदा नमथाक तोरंबा नुंगाइनदे पानबियो मीगी थमोय काइबा काइदबा वाबा वादबा नखोय नखोयगी नुंगाइबा लंबी फंगलगा लोरे नुंगाइलगा लोरे नत्राने चटपियो तौबियो मीगी मतम मांग मांगदबा करिमता थीरुनो होजिकी मतम हाबसिदी अहेन अहेन मथिनबा गाक्तने चलु अहेन लंबीदा अहाक्ति मंगोंदा साप तौबिरोय नुंगाइना चलु दुम हाइगनी सांगलब चही मरी रोमसे दान खुमन्ना नाहकी नफमदा अरानमा करिमता तौखिदे अरानमा करिमता चखिदे हायदना अइना मियामना लीरबसु मियामना थाजगदबा लैते अदुबु अखोय खुदिमना थाजबा मपु हाइबा अमदि लरिदना ताइबंग मपु मानदि कनाना चुमी कनाना लाले थौदोक्सि करिना लोना खलमगनी उबिरमगनी मी मचासिंगना खुदोंथीबा अमतंग मांगदा लाक मतमदा खुदोंथीबदु मायोकनबा कीबदगी मदु मायोकनबा ngamdabana कोइराव लावी कपलगा खांगे मदमक आइसु पाखा ओइखि अचौबा मिसिंगना खुदोंथीबा लाक मतमदा नोकलगा या कादुन ngairega lei hai मायोकनगदबगी अइगी थोलेबा थौदोसिनसु अइगी पुंसिदा पारा कया अमा तंबिरमी एंगोंदसु अनौबा थौना कया अमा पिबिरमी वरी असिना नौना इंखलालिबा पाखंग मचासिंग लेसाबी मचासिंगदा खजिक्तंग ओइरबसु थौना पीबा मतेंग ओइहनंगलबदी वरी पाजबगी माही यानजरे खंजगे वरी असिगी अहोबा सरुकसिंग तानिंगलबदी कावगे हाइबा ngamdre हाइबा वरी अमा वरी नचोमना थाजखिबनी अदु ताबियो मयामबु अरोइबदा दान खुमन्ना इकोक नोना खुरुमजरी।